ꯅꯣꯡꯉꯥꯟꯕꯒ ꯅꯨꯡꯁꯥꯁꯦ ꯁꯦꯒꯥꯏꯒꯩ ꯁꯥꯏ ꯍꯥꯏꯕ ꯆꯥꯛ ꯊꯣꯡꯉꯝꯃꯤꯅꯦ ꯃꯌꯥꯝ ꯊꯕꯛ ꯏꯟꯈꯥꯡ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ ꯃꯌꯥꯝ ꯁꯣꯏꯕꯨꯝꯅꯤꯀꯣ ꯁꯤ ꯐꯨꯠꯂꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯗꯤ ꯁꯣꯏꯕꯨꯝꯁꯦ ꯅꯣꯏꯗꯦꯕꯀꯣ ꯃꯇꯧ ꯀꯔꯝꯅ ꯆꯥꯝꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯟꯗꯅꯕ ꯈꯨꯆꯥꯝꯁꯦ ꯑꯩꯒꯤ ꯑꯣꯏꯅꯀꯣ ꯁꯦ ꯃꯨꯊꯠꯂꯒꯦ ꯍꯥꯏꯐꯦꯠꯇꯪ ꯕꯨꯡ ꯁꯧꯍꯜꯂ ꯂꯣꯏꯔꯦ ꯆꯤꯡꯍꯤꯅꯤꯀꯣ ꯍꯥꯏꯗꯤ ꯆꯦꯡ ꯆꯥꯝꯕꯩ ꯃꯆꯨꯝꯗꯣ ꯑꯗꯨꯗ ꯊꯨꯝ ꯈꯔ ꯍꯥꯞꯆꯜꯂꯅꯤ ꯑꯗꯨꯒ ꯁꯣꯏꯕꯨꯝꯁꯦ ꯊꯥꯗꯔꯀꯥꯟꯗ ꯍꯥꯏꯐꯦꯠꯇꯪ ꯕꯨꯡ ꯁꯧꯍꯟꯕꯀꯣ ꯂꯣꯏꯔꯦ ꯁꯤꯗ ꯆꯥꯝꯊꯣꯛꯄꯤꯔꯒ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯆꯥꯝꯃꯦ ꯑꯩꯒꯤ ꯑꯣꯏꯅ ꯃꯌꯥꯝꯁꯤ ꯂꯩꯔꯦꯀꯣ ꯃꯍꯤꯗꯨꯗꯤ ꯍꯩꯗꯣꯛꯈ꯭ꯔꯦ ꯑꯗꯣ ꯁꯤꯁꯦ ꯏꯁꯤꯡ ꯏꯆꯝꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯇꯪ ꯖꯣꯝ ꯆꯥꯝꯊꯣꯛꯄꯤꯔꯀꯥꯟꯗꯀꯣ ꯖꯣꯝ ꯆꯥꯝꯊꯣꯛꯄꯤꯔꯀꯥꯟꯗ ꯂꯣꯏꯔꯦ ꯌꯥꯝ ꯀꯟꯅ ꯅꯣꯏꯔꯨꯕꯩ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯀꯩꯁꯨ ꯁꯤꯜꯂꯣꯏꯀꯣ ꯃꯥꯒꯤ ꯃꯆꯨꯝ ꯑꯉꯧꯕꯗꯣ ꯑꯃꯠꯇ ꯇꯥꯔꯛꯇ꯭ꯔꯦꯀꯣ ꯁꯤ ꯁꯤꯜꯂꯔꯣꯏꯗꯧꯕꯅꯤ ꯀꯩꯁꯨ ꯌꯥꯝ ꯀꯟꯅ ꯅꯣꯏ ꯂꯩꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯍꯥꯏꯐꯦꯠꯇꯪ ꯕꯨꯡ ꯁꯧꯍꯜꯂꯒꯀꯣ ꯑꯗꯨꯝ ꯃꯨꯊꯠꯄꯤꯕ ꯌꯥꯔꯦ ꯊꯨꯝꯗꯣ ꯍꯥꯞꯄꯒꯀꯣ ꯁꯧꯍꯜꯂꯒꯗꯤ ꯃꯥꯒꯤ ꯑꯉꯧꯕ ꯀꯩꯀꯥ ꯂꯣꯏꯅ ꯀꯣꯛꯈ꯭ꯔꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯏꯁꯤꯡ ꯏꯆꯝꯗ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯇꯪ ꯆꯥꯝꯊꯣꯛꯄꯤꯕ ꯅꯣꯏ ꯂꯩꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯀꯩꯁꯨ ꯁꯤꯜꯂꯣꯏꯀꯣ ꯃꯌꯥꯝ ꯑꯩꯒꯤꯁꯦ ꯁꯣꯏꯕꯨꯝ ꯀꯥꯡꯉꯧ ꯉꯧꯒꯦ ꯇꯧꯕꯅꯦ ꯑꯂꯨꯒ ꯁꯣꯏꯕꯨꯝꯒꯀꯣ ꯅꯍꯥꯟ ꯉꯧꯕ ꯑꯗ ꯏꯅꯦꯝꯄꯣꯛꯅ ꯌꯥꯝ ꯍꯥꯎꯋꯤ ꯉꯁꯤꯁꯨ ꯑꯝꯇ ꯉꯧꯋꯣꯌꯦ ꯑꯗꯨꯒꯤ ꯉꯧꯕꯤꯒꯦ ꯇꯧꯕꯅꯦ ꯁꯦ ꯊꯨꯝꯒ ꯀꯩꯅꯣ ꯇꯧꯔꯒ ꯍꯥꯏꯐꯦꯠ ꯁꯧꯍꯜꯂꯨꯕꯗꯨꯅ ꯊꯣꯠꯁꯨ ꯊꯣꯠꯄꯅꯦꯕꯀꯣ ꯁꯣꯏꯕꯨꯝꯁꯦ ꯑꯂꯨꯁꯦ ꯈꯔ ꯄꯤꯛꯑꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯁꯤ ꯈꯣꯛ ꯂꯩꯔꯗꯤ ꯃꯇꯝꯗꯣ ꯌꯧꯔꯅꯤ ꯑꯗꯨꯅ ꯃꯀꯨꯅꯦ ꯀꯩꯅꯦ ꯐꯖꯅ ꯁꯦꯡꯅ ꯆꯥꯝꯊꯣꯛꯑꯀꯥꯟꯗ ꯄꯨꯂꯞ ꯐꯨꯠꯈ꯭ꯔꯒꯦ ꯈꯥꯏꯔꯀꯥꯟꯗꯀꯣ ꯑꯗꯨꯒ ꯍꯣꯔꯦꯟ ꯃꯨꯜꯂꯦ ꯍꯥꯏꯔꯀꯥꯟꯗ ꯃꯀꯨꯗꯣ ꯑꯣꯏꯅ ꯂꯧꯊꯣꯛꯑꯒꯦ ꯃꯌꯥꯝ ꯑꯂꯨꯁꯤꯁꯨ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯦꯡꯅ ꯆꯥꯝꯖꯔꯕꯅꯦ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯐꯨꯠꯈ꯭ꯔꯒꯦ ꯑꯉꯥꯡꯁꯦ ꯅꯤꯡꯉꯥꯏ ꯇꯧꯁꯜꯂꯛꯑꯦ ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯈꯔ ꯊꯨꯅꯕ ꯁꯣꯔꯠꯀꯠꯇꯀꯣ ꯍꯣꯔꯦꯟ ꯃꯨꯜꯂꯒꯗꯤ ꯄꯠ ꯄꯠ ꯆꯞꯈꯥꯏꯕ ꯌꯥꯔꯅꯤꯅꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯁꯁꯦ ꯌꯥꯝ ꯇꯥꯡꯉꯦ ꯑꯗꯨꯅꯅꯦ ꯈꯤꯇꯪ ꯒ꯭ꯌꯥꯁꯁꯦ ꯁꯦꯞ ꯑꯣꯏꯅꯕ ꯍꯥꯏꯗꯅ ꯑꯩꯅ ꯁꯤꯒꯤ ꯑꯦꯒꯥꯔꯣꯒꯤ ꯀꯦꯇꯜꯁꯤꯗ ꯑꯩꯅ ꯐꯨꯠꯆꯜꯂꯒꯦ ꯉꯧꯕꯗꯨꯅ ꯒ꯭ꯌꯥꯁꯇ ꯉꯧꯔꯁꯨꯀꯣ ꯂꯩꯔꯦ ꯃꯌꯥꯝ ꯐꯗꯤꯒꯣꯝ ꯈꯨꯐꯖꯁꯦ ꯌꯦꯡꯉꯣ ꯄꯥꯟꯕꯤ ꯑꯃꯈꯛꯇꯅꯤ ꯃꯌꯥꯝ ꯐꯨꯠꯄ ꯂꯣꯏꯖꯔꯦ ꯑꯗꯨꯗꯤ ꯑꯂꯨꯁꯤꯡꯁꯦ ꯃꯀꯨ ꯈꯣꯛꯈꯤꯒꯦ ꯃꯌꯥꯝ ꯑꯩꯒꯤ ꯁꯣꯏꯕꯨꯝ ꯀꯥꯡꯉꯧ ꯂꯣꯏꯔꯦ
ก็ได้ไม่ปวดแล้วพลาสถ่ายได้ไหมมาพลาสถ่ายแล้วมาจะระบมาวิดีโอเสนาคะแนนซ่ากันเลยจะมาสมารีมังซ่ากันเลยยาวhow bersana how iko mangrangang ba dun ko ichale phajana mundare tawise tapta ga cha sallaga tawri jo lanjada bi ga sadana lairi khulai ju uredana sa sidai machi sungleng leng gi dress statue gi tapta ngasai degi sana mamangare jase kau buka tay de mon dum sat ke mi ka tolok prenge mai cái đầu là cái da bò tiên cái gì em coi đầu rồi bà nó nè xin cả sắm ăn nó phiền gì cái phiền gì cái nó tha ra cái này là gì imam già gì sắm ăn nó mà số nè mama lâu đời này hôm em sau cái này hả hình như gì phi chụp cái để coi này hình như mà đi hôm mang nó lúc pe hả powder tension bay na humang ka nghe meow 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 cute con til sanai jo sandre cha je tập se da tập tay ma nên giàu thuộc đấy em khơi sao bữa sau sẽ thâu lấy nè sao mà nó lên thầm này mà xin ở đang cứ xa rồi đi lấy trẻ Sana hi thấy chưa Sana papa ka mama ka cha ka Sao thâu lại em ra gì gì cái bây giờ tại vì ingat cái hả mà gì đang cái ông ta udah bagi kok bunga nga apa isaba saya senang bunga nga apa ha Smile na khara kano tau ra iphai dana aska manung na kam nai do om sam na ga isa se kano tau sala pana ga cha ga iga se ko mama ga thana ga se ka manung da om sam na girum put pa dong no put la ga lai ba
ꯄꯄꯥꯅ ꯑꯆꯥꯄꯣꯠ ꯆꯥꯔꯨꯁꯤ ꯂꯥꯎꯑꯣꯅ ꯄꯨꯊꯣꯛꯄꯤꯔꯤꯕꯀꯣ Châu ly không sụp mình có mẹ không ạ về đây rồi à đây rồi à đây đây baru promo mau châu dưa hấu yeah. Soibum thằng người ngang rồi, cái mùa chứ này người ta ai tâm bình rồi nè rồi Sai thâu lằng này có gì nơi là xã đã yên hẳn ba là lào bao làm hotel gì bọc hai đâu là mà nó lào vậy đó mà quay đi hotel cái porto sa đi bọc à thế na ye nói là lại đi ra cái ye nói thong hấp pizza rồi sắc ngang hào đông ma này Thầy nó đang là tôi âm nộp đi ngồi đi tuần à hả tóc xin là bắp dùi dao đi mà ngon nữa